ma'am Sangnakti Male. This is good. Maxilla. English Darshi. Rohen, hello, Nahare. Thank you, hello. Kaderino, Nahare. Tawala pag matang patharmony, ma'am. ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤ ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯁꯦꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣꯀꯣ. ꯀꯪꯒ꯭ꯔꯥꯁ ꯕꯣꯌꯥꯏ ꯍꯥꯎ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤ ꯀꯠꯀꯦ ꯚꯥꯏꯅ ꯁꯤ ꯀꯣꯠꯇ꯭ꯔꯤ ꯀꯥꯏꯗ ꯂꯩꯔꯤꯅꯣꯅ ꯍꯥꯏꯔꯦ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯌꯦ ꯕꯤꯟꯗꯤꯌꯥ ꯑꯩꯈꯣꯏ ꯗꯥ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯗꯥꯒꯤ ꯔꯨꯝꯗ ꯃꯊꯪꯗ ꯅꯤꯝꯕꯁ ꯁꯥꯔꯗ ꯅꯤꯝꯕꯁ ꯆꯅꯨ ꯍꯥꯏ ꯕ꯭ꯔꯣꯅ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯗꯨꯝꯅ ꯅꯣꯡ ꯇꯥꯟꯅꯗꯕ꯭ꯔꯥ ꯁꯤꯗꯗꯤ ꯏꯝꯐꯥꯜꯗꯗꯤ ꯅꯣꯡ ꯇꯥꯔꯦ ꯅꯣꯡ ꯉꯁꯥꯏ ꯅꯣꯡ ꯊꯤꯂꯤ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯝ Sanjip ka Sanjip like to nahari thank you Rehan bro kainomta hangge despi thoido video thakatri do karigi no khangbro na hai da despi si kanoni magi hojisima exam ama kana phamdori ba ko aduna ma video da kana interest laite ado hoi laite ari si matam am torpudi ya ba hojuji kimakti ma thapok tu mai pak tribo phawbudi ma video nung amata ma tawroina mana haibi ko da ko adu chap chabi mukti khangde kainona di da DSP na di mana hai da bo yai da DS kai da ba tosle da DS di Nimbus Brok Sasinkar do masa nupa phang khrabo na phange ai horen asi labor amaga da siskar mak sang udini hojik sinong ta bai ko ago da gi room da ri adu horen changa mayam pun ulakke no impan nong shu bibro na hai agoi nate agoi tilawai ni agoi ti khungang ai agoi impan nate nong shu khara ji ok mukbang tor o na hare shaigi oja toni brother hadira torke hanati compensate torke ado ok si kamana torsi game up pum chawben tawsira natragana series game mong tawsira ado habiro bro impan na kadoi no na ai da sinker gi kano taw setpani ngang unabado na ai si oja ore aduna kano tawbagi horen hospital da itay maji puthuk kano dagi puthokti hospital manung dagi puthokti ba ko akhoi unaba yadri ba aduna mi ta changma yade habagi ai si sum awada mi adrak pane ado horen pung ni taret makhai ni pan ai umdang gi asida itay moy unaba yarani ado horen ulaga mayam do mukan kan tarake ulaki ko Dadi says mi mapamda toina chat ko fajarak jani pujak jani chate da ai chatti ai awada me ali awada me ada to awada me ali sasinkar hoida lab toro on hai tarake horen numidang mamagadi ko sengdragadi taw kudo ko kitang ngar video ni namake natragana lab taw yati lab tarake sen pesa o bro na hai ro hen kari se sa ono haro rohen James Hakom da James man greda go makhaga ai nangi fan ne adu da su boy thank you mathang si kari haino ai pawam thoktre bro kai da lege ai si kano dele impan da ko kai then dele hoji Suresh case ko kamo kai wa dai no na hai ai kamo patri dagi patri witini matangda Helen Saikom lasan kargi masado nupara nupira nupani nupa that is nang hayeng kamain to pano na hare that is ay hayeng lakani kaino iyambo ding sai hainay do di group ta hayeng sa kasara din
ꯇꯣꯔꯕꯣꯠꯇꯣ ꯐꯖꯅ ꯆꯝꯐꯨꯠꯂ ꯅꯠꯇ꯭ꯔꯒꯅ ꯀꯩꯅ ꯍꯦꯛꯇ ꯍꯣꯠꯅꯔꯗꯤ ꯏꯌꯥꯝꯕ ꯌꯨꯝꯗ ꯆꯥꯔꯦ ꯏꯍꯥꯎ ꯍꯥꯎꯋꯦ ꯀꯩꯅꯣ ꯃꯊꯪꯗ ꯁꯄꯅꯥ ꯍꯥꯏ ꯍꯥꯏꯔꯦ ꯊꯦꯡꯛ ꯌꯨ ꯑꯆꯦꯟ ꯌꯨꯝꯅꯥꯝ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯗꯥꯁꯀꯔꯒꯤꯗꯣꯅ ꯍꯥꯏ ꯃꯥꯅꯤ ꯅꯨꯄꯥꯅꯤ ꯑꯩꯗꯤ ꯄꯥꯈꯪ ꯁꯔꯤꯅꯤ ꯇꯧꯕ ꯏꯁꯩꯗꯣꯅ ꯍꯥꯏ ꯁꯛꯀꯦ ꯑꯩꯉꯣꯟꯗ ꯂꯩꯕꯅꯤ ꯏꯁꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩ ꯁꯣꯏ ꯁꯛꯑꯒꯦꯀꯣ ꯀꯩꯗꯧꯔꯝꯃꯤꯅꯣꯅ ꯍꯥꯏ ꯑꯩꯁꯦ ꯀꯩꯅꯣ ꯂꯥꯛꯄꯅꯤ ꯗꯥꯁꯀꯔꯈꯣꯏ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯣ ꯅꯣꯡꯁꯨ ꯆꯨꯕꯗꯒꯤ ꯒꯥꯔꯤ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯥꯏ ꯃꯌꯥꯗ ꯑꯣꯏꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ ꯆꯠꯇꯣꯏꯅꯤ ꯕ꯭ꯔꯣ ꯑꯩꯒꯤ ꯀꯃꯦꯟꯁꯦ ꯎꯗꯕ ꯖꯥꯠꯂꯣꯅ ꯍꯥꯏꯔꯦ ꯑꯕꯤꯅꯥꯁ ꯎꯏꯌꯦ ꯄꯥꯔꯛꯏꯁꯤꯗꯤ ꯑꯕꯤꯅꯥꯁ ꯃꯅꯤꯄꯨꯔ ꯕ꯭ꯂꯣꯛ ꯀꯣ ꯕꯣꯏ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯑꯃꯠꯇ ꯄꯥꯝꯃꯦꯅ ꯍꯥꯏꯔꯦ ꯄꯥꯡꯁꯤ ꯑꯩꯅ ꯉꯝꯕ ꯃꯇꯥꯡ ꯑꯣꯏꯔꯒꯗꯤ ꯑꯩ ꯂꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯑꯕꯤꯗꯤ ꯂꯥꯛꯇ꯭ꯔꯣ ꯅꯍꯥꯟ ꯀꯣꯂꯦꯖ ꯑꯦꯛꯖꯥꯝ ꯂꯥꯛꯇꯤꯌꯦ ꯂꯥꯛꯇ꯭ꯔꯤꯗꯤ ꯍꯥꯏ ꯃꯥꯜꯂꯤꯀꯣ ꯂꯥꯛꯇꯤꯌꯦ ꯅꯥꯕ꯭ꯔꯣ ꯃꯥꯁꯦꯅ ꯍꯥꯏ ꯉꯝꯗ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯉꯁꯤꯒ ꯉꯔꯥꯡꯒꯗꯤ ꯃꯥ ꯆꯠꯂꯤ ꯑꯦꯛꯖꯥꯝ ꯆꯠꯄꯅꯤ ꯑꯩ ꯉꯁꯥꯏꯁꯨ ꯃꯥ ꯊꯤꯜꯂꯝꯃꯦꯕꯀோ ꯑꯗꯣ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯃꯥꯒꯤ ꯕ꯭ꯔꯣꯁꯤ ꯀ꯭ꯂꯥꯁ ꯀꯌꯥꯅꯣꯅ ꯍꯥꯏꯔꯦ ꯑꯩ ꯀ꯭ꯂꯥꯁ ꯌꯥꯝ ꯇꯝꯗꯦꯗ ꯑꯩ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯍꯧꯗ꯭ꯔꯤ ꯍꯟꯗꯛ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯗꯣꯏꯅꯤ ꯍꯟꯗꯛ ꯅꯣꯕꯦꯝꯕꯔꯁꯤꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯦꯛꯖꯥꯝ ꯐꯝꯂꯒ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯀꯣꯟꯅ ꯇꯞꯅ ꯇꯧꯔꯒꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯇꯝꯗꯦꯕꯀꯣ ꯑꯩꯗꯤ ꯑꯗꯨꯅ ꯍꯌꯦꯡ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯃꯥꯁꯇꯔ ꯇꯧꯗꯣꯏꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝꯗꯨꯗ ꯌꯧꯔꯒ ꯂꯦꯞꯂꯒꯦꯅ ꯑꯩꯁꯦ ꯈꯜꯂꯦ ꯑꯣ ꯂꯥꯛꯑꯦ ꯉꯁꯥꯏꯅ ꯍꯥꯏꯔꯛꯑꯦ ꯏꯆꯦꯅ ꯂꯥꯛꯄꯅꯦ ꯃꯥ ꯅꯍꯥꯟ ꯏꯪꯂꯤꯁꯀꯤꯗꯨꯗꯤ ꯃꯁꯥ ꯉꯝꯗꯕꯩꯀꯣ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯣ ꯀꯩꯅꯣꯒꯤꯗꯤ ꯉꯔꯥꯡꯗꯒꯤ ꯑꯗꯨꯝ ꯊꯥꯔꯛꯑꯕꯅꯤ ꯑꯣꯀ꯭ꯔꯝ ꯂꯛꯀꯤ ꯗꯦꯕꯤ ꯍꯥꯏꯔ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯁꯤꯜꯀꯤ ꯗꯦꯕꯤꯀꯣ ꯕ꯭ꯔꯣ ꯍꯟꯗꯛꯀꯤ ꯗꯥꯟꯁ ꯑꯃꯗꯨꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯨꯡꯗꯝꯕ ꯇꯥꯔꯦ ꯑꯗꯨ ꯐꯖꯅ ꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯍꯩꯇꯕꯩꯅꯤꯗ ꯍꯩꯇꯕꯒꯤ ꯇꯧꯔꯤꯅꯦ ꯍꯩꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯑꯩꯁꯨ ꯃꯥꯒ ꯁꯞꯖꯦꯛ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯗꯨꯗꯤ ꯈꯪꯉꯝꯒꯅꯤ ꯑꯩꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯑꯦꯖꯦꯜ ꯂꯛꯀꯤꯀꯣ ꯑꯩ ꯈꯪꯕ꯭ꯔꯣꯅ ꯍꯥꯏꯌꯦ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯐꯣꯇꯣꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯕ꯭ꯔꯗꯔꯅꯗꯤ ꯑꯩ ꯈꯪꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯂꯥꯏꯁ꯭ꯔꯝ ꯏꯆꯟ ꯃꯆꯥ ꯍꯥꯏ ꯅꯨꯡꯁꯤꯕꯤꯀꯣ ꯍꯥꯏ ꯍꯥꯏꯔꯦ ꯑꯦꯖꯦꯟ ꯆꯞ ꯍꯥꯏꯔꯦꯀꯣ ꯑꯗꯨꯝ ꯃꯥꯟꯅꯔꯝꯒꯅꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯃꯥꯗꯤ ꯀꯣꯂꯦꯖꯁꯦ ꯄꯥꯛ ꯀꯥꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯧꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯉꯥꯡꯁꯤ ꯂꯩꯕꯅꯤꯅ ꯀꯣꯂꯦꯖ ꯀꯥꯕꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯇꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯆꯠꯍꯜꯂꯦꯕ ꯑꯗꯨꯗ ꯌꯥꯝ ꯇꯣꯏꯅꯃꯛꯇꯤ ꯆꯠꯇ꯭ꯔꯦ ꯑꯕꯦꯒꯤꯗꯤ ꯗꯥꯕꯦ ꯍꯟꯗꯛꯁꯦ ꯈꯔ ꯁꯥꯎꯅꯕ꯭ꯔꯣ ꯅꯍꯥꯟ ꯑꯦꯕꯤꯗ ꯁꯨꯝ ꯊꯦꯡꯅꯕꯗ ꯁꯥꯎꯅꯕ ꯅꯠꯇꯦ ꯑꯣꯏꯅꯕ ꯂꯩꯃꯤꯟꯅꯔꯗꯤ ꯆꯐꯨ ꯎꯌꯥꯟꯕ ꯑꯗꯨꯝ ꯃꯈꯣꯟ ꯊꯣꯛꯑꯦ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯅ ꯁꯥꯎꯅꯕꯗ ꯅꯠꯇꯦ ꯑꯣꯏꯅꯕ ꯑꯗꯩ ꯃꯁꯥꯁꯨ ꯉꯝꯃꯨꯗꯕ ꯑꯗꯨ ꯃꯌꯦꯡꯁꯨ ꯃꯌꯥꯝ ꯇꯥꯕꯗꯅꯦ ꯚꯤꯗꯤꯑꯣ ꯀꯩꯀꯩꯁꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯈꯔꯁꯨ ꯐꯒꯠꯂꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯐꯖꯅ ꯇꯧꯔꯅꯤ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯇꯧꯁꯤꯗꯣ ꯃꯌꯥꯝ ꯍꯥꯏꯔꯛꯎꯀꯣ ꯁꯨꯜꯇꯥꯟ ꯑꯍꯃꯠ ꯀꯣ ꯆꯥꯛ ꯆꯥꯔꯕ ꯕ꯭ꯔꯣ ꯑꯩ ꯅꯨꯡꯗꯥꯡꯗꯤ ꯆꯥꯗ꯭ꯔꯤ ꯑꯌꯨꯛꯀꯤꯗꯤ ꯆꯥꯔꯦꯍꯦ ꯍꯧꯖꯤꯛ ꯄꯨꯡ ꯃꯉꯥ ꯇꯝ ꯇꯥꯔꯦ ꯆꯥꯛ ꯆꯥꯔꯗꯤ ꯂꯣꯏꯔꯦꯍꯦ ꯊꯣꯏꯕꯤꯁꯤꯅ ꯃꯥꯏꯕꯝ ꯍꯥꯏ ꯕꯣꯌꯥ ꯍꯥꯏꯔꯒꯦ ꯍꯥꯏ ꯁꯤꯁꯇꯔ ꯈꯪꯗꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯀꯣ ꯃꯈꯥ ꯇꯥꯔꯛꯄꯗꯤ ꯑꯩꯁꯤ ꯚꯤꯗꯤꯑꯣ ꯍꯟꯗꯛꯇꯤ ꯈꯔ ꯇꯧꯔꯅꯦꯕ ꯍꯥꯟꯅ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯀꯔꯤꯀꯩ ꯇꯧꯕꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯤ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯑꯗꯨꯝ ꯂꯠꯂꯦꯗꯅ ꯍꯥꯟꯅꯗꯤ ꯑꯗꯨ ꯇꯝꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯒꯤ ꯅꯠꯇꯕꯤꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯅꯦꯕ ꯚꯤꯗꯤꯑꯣ ꯀꯩꯀꯩ ꯕ꯭ꯂꯣꯛ ꯅꯨꯡ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯝ ꯈꯔꯗꯤ ꯚꯤꯗꯤꯑꯣ ꯐꯖꯅ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯇꯩꯗꯤ ꯚꯤꯗꯤꯑꯣ ꯐꯖꯅ ꯊꯥꯒꯠꯂꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯁꯨ ꯇꯧꯍꯟꯅꯤꯡꯕꯁꯤꯡꯗꯨꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗꯁꯨ ꯄꯣꯁ ꯊꯥꯒꯠꯄꯅꯤꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯇꯧꯍꯟꯅꯤꯡꯕ ꯄꯣꯠꯇꯣ ꯑꯩ ꯈꯪꯒꯜꯂꯒ ꯍꯟꯗꯛꯇꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯑꯩ ꯍꯣꯠꯅꯔ ꯇꯧꯔꯒꯦꯀꯣ ꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣꯅ ꯍꯥꯏꯔꯦ ꯑꯩ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯩ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯥꯏꯁ꯭ꯔꯝ ꯏꯆꯟ ꯃꯆꯥ ꯍꯥꯏ ꯕ꯭ꯔꯣꯅ ꯍꯥꯏ ꯕꯤꯟꯗꯤꯌꯥ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯈꯔ ꯇꯧꯁꯦ ꯕ꯭ꯔꯗꯔ ꯇꯧꯁꯦ ꯀꯔꯝꯕ ꯃꯑꯣꯡ ꯇꯧꯁꯦꯗꯣ ꯍꯥꯏꯔꯛꯑꯣꯅꯦ ꯍꯥꯏꯗꯤ ꯂꯩꯗꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯁꯨ ꯍꯦꯛ ꯄꯥꯝꯒꯗꯕ ꯑꯗꯩ ꯃꯤꯒꯤ ꯏꯁꯀꯤꯞ ꯇꯧꯕꯁꯨ ꯍꯦꯛꯇꯤ ꯀꯌꯥ ꯀꯟꯅ ꯐꯖꯗ꯭ꯔꯦꯕ
ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯗ ꯍꯥꯏꯔꯛꯑꯣꯅꯦ ꯚꯤꯗꯤꯑꯣꯗꯣ ꯑꯟꯖꯂꯤ ꯆꯪꯉꯛꯂꯦ ꯑꯟꯖꯂꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯚꯤꯗꯤꯑꯣ ꯁꯤꯃ ꯇꯧꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯩ ꯊꯥꯒꯠꯄ ꯈꯨꯗꯤꯡ ꯂꯣꯏꯅ ꯌꯦꯡꯉꯦ ꯃꯨꯛꯕꯥꯡ ꯄ꯭ꯔꯦꯡ ꯑꯇꯩ ꯂꯣꯏꯅꯃꯛ ꯌꯦꯡꯉꯦ ꯊꯦꯡꯀ꯭ꯌꯨ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣꯁꯤ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯇꯧꯔꯛꯄꯗꯨꯗꯤꯀꯣ ꯍꯟꯗꯛꯇꯤ ꯄꯨꯔꯥ ꯑꯩꯁꯨ ꯌꯥꯝꯅ ꯇꯧꯔꯛꯑꯅꯤ ꯍꯟꯗꯛꯇꯩꯗꯤ ꯑꯉꯥꯡꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯌꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯗꯥꯁꯟꯀꯔꯒꯤ ꯃꯅꯥꯛꯇ ꯀꯩꯅꯣ ꯆꯠꯇꯣꯏꯅꯦꯕꯀꯣ ꯗꯥꯁꯟꯀꯔ ꯃꯅꯥꯛꯇ ꯗꯣꯛꯇꯔꯗ ꯏꯇꯩꯃ ꯃꯣꯏ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏ ꯑꯉꯥꯡ ꯑꯌꯨꯛꯇ ꯎꯅꯔꯒꯁꯨ ꯏꯇꯩꯃ ꯃꯁꯥ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯑꯗꯨꯒꯤ ꯗꯥꯁꯟꯀꯔ ꯏꯇꯩꯃ ꯑꯩꯗꯤ ꯆꯠꯂꯒꯁꯨ ꯏꯇꯩꯃ ꯃꯣꯏ ꯃꯌꯥꯝ ꯎꯅꯔꯒ ꯍꯔꯥꯎ ꯏꯇꯩꯃꯒ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯗ ꯏꯇꯩꯃꯣꯏꯁꯨ ꯎꯅꯅꯤꯡꯕ ꯑꯗ ꯏꯇꯩꯃ ꯀꯩꯅꯣꯝ ꯆꯥꯅꯤꯡꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯂꯩꯔꯒ ꯄꯤꯖꯕꯗꯣ ꯑꯗꯨ ꯇꯧꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨ ꯉꯥꯛꯇꯪ ꯂꯩꯔ ꯆꯠꯂꯅꯤ ꯔꯣꯃꯤ ꯁꯅꯥ ꯍꯥꯏ ꯕ꯭ꯔꯗꯔꯅ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯂꯝꯗꯒꯤꯅꯣ ꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯩ ꯈꯥꯡꯉꯕꯣꯛꯇꯒꯤꯅꯤ ꯑꯟꯖꯂꯤ ꯑꯕꯦꯒ ꯑꯉꯥꯡꯒ ꯌꯨꯝꯗ ꯂꯩꯔꯤꯔꯣ ꯅꯪꯅ ꯀꯩ ꯂꯝꯗ ꯂꯩꯔꯤꯕ ꯃꯣꯏꯅ ꯌꯨꯝꯗ ꯂꯩꯍꯧꯋꯦ ꯑꯩꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩ ꯍꯧꯖꯤꯛ ꯕꯤꯗ꯭ꯌꯥꯁꯒꯔ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣꯅ ꯍꯥꯏꯔꯦ ꯗꯥꯁꯟꯀꯔ ꯑꯉꯥꯡꯂ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯗꯥꯁꯟꯀꯔꯒ ꯏꯆꯦ ꯔꯩꯅꯥꯒꯗꯣ ꯑꯩꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯅ ꯇꯝꯕꯤꯌꯣꯅ ꯍꯥꯏ ꯇꯝꯒꯦ ꯑꯩꯁꯨ ꯀꯝꯄꯜꯁꯔꯤ ꯇꯝꯒꯦ ꯑꯩ ꯍꯣꯔꯦꯟ ꯌꯧꯔꯒꯀꯣ ꯂꯥꯏꯞꯁꯨ ꯊꯥꯔꯛꯄ ꯌꯥꯔꯗꯤ ꯂꯥꯏꯞ ꯊꯥꯔꯛꯀꯦ ꯂꯣꯀꯦꯟ ꯊꯛꯆꯣꯝ ꯁꯖꯤꯡꯀꯔꯒꯤ ꯋꯥꯏꯞ ꯑꯉꯥꯡ ꯄꯣꯛꯈ꯭ꯔꯕ ꯄꯣꯛꯈ꯭ꯔꯦ ꯕ꯭ꯔꯗꯔ ꯄꯣꯛꯈ꯭ꯔꯦ ꯏꯇꯩꯃꯗꯤ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯀꯩꯅꯣꯗꯒꯤ ꯏꯟꯊꯣꯛꯇ꯭ꯔꯤ ꯃꯁꯥ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯦꯅꯀꯣ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯅ ꯑꯗꯣ ꯍꯣꯔꯦꯟ ꯄꯨꯡ 9 ꯃꯈꯥꯏꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯒ ꯎꯅꯕ ꯌꯥꯔꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯎꯅꯕꯒꯤ ꯑꯌꯥꯕ ꯄꯤꯗ꯭ꯔꯤ ꯗꯣꯛꯇꯔꯅ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯇꯅꯤ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯇ ꯑꯣꯀꯦ ꯃꯌꯥꯝ ꯃꯨꯛꯄꯥꯡ ꯄꯥꯝꯃꯦ ꯍꯥꯏꯔꯦ ꯃꯨꯛꯄꯥꯡꯁꯤ ꯇꯧꯔꯛꯑꯅꯤ ꯀꯝꯄꯜꯁꯔꯤ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯅꯣꯏꯈꯠꯄ꯭ꯔꯥ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯏꯆꯞ ꯆꯞꯄꯝꯕꯗꯣ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯃꯌꯦꯡ ꯑꯩ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯕ ꯍꯥꯟꯅꯒ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯍꯥꯟꯅꯗꯒꯤ ꯍꯟꯗꯛꯅ ꯁꯣꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯅ ꯅꯣꯏꯈꯠꯄ꯭ꯔꯥ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯌꯦꯡꯉꯝꯅꯦ ꯃꯌꯥꯝꯗ ꯀꯃꯦꯟ ꯇꯧꯔꯛꯑꯣꯅꯤ ꯃꯊꯛꯇꯁꯨ ꯀꯃꯦꯟꯕꯨꯗꯤ ꯂꯥꯛꯑꯦ ꯑꯉꯥꯡ ꯃꯁꯛꯇꯣ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦꯗ ꯗꯥꯁꯟꯀꯔꯒꯤ ꯏꯃꯥꯗꯣ ꯃꯥꯜꯂꯦ ꯈꯔ ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯣꯏ ꯇꯝꯒꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯗꯥꯁꯟꯀꯔꯗ ꯍꯧꯖꯤꯛꯁꯨ ꯗꯥꯁꯟꯀꯔ ꯀꯩꯅꯣ ꯇꯧꯋꯦ ꯗꯥꯁꯟꯀꯔꯁꯨ ꯗꯣꯛꯇꯔ ꯂꯩꯇꯦꯕꯀꯣ ꯃꯥ ꯀꯩꯅꯣ ꯇꯧꯕ ꯆꯠꯈ꯭ꯔꯤ ꯍꯥꯏꯗꯤ ꯍꯣꯔꯦꯟꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯀꯩꯀꯩ ꯂꯧꯕ ꯆꯠꯈ꯭ꯔꯤꯕꯅꯦꯕ ꯑꯗꯨ ꯂꯥꯛꯑꯒ ꯍꯣꯔꯦꯟ ꯑꯉꯥꯡꯁꯨ ꯎꯠꯂꯛꯑꯒꯦ ꯗꯥꯁꯟꯀꯔꯁꯨ ꯎꯠꯂꯛꯑꯒꯦ ꯑꯗꯒꯤ ꯏꯇꯩꯃꯃꯛꯇꯤ ꯎꯠꯄꯗꯤ ꯐꯖꯗ꯭ꯔꯦꯕꯀꯣ ꯏꯇꯩꯃꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯁꯛ ꯎꯠꯄꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯏꯇꯩꯃꯗꯤ ꯍꯌꯦꯡ ꯌꯨꯝ ꯌꯧꯔꯒ ꯏꯇꯩꯃ ꯁꯛꯇꯨ ꯎꯠꯂꯛꯑꯒꯦ ꯍꯜꯂꯣ ꯃꯊꯪꯗ ꯂꯣꯌꯥ ꯂꯥꯛꯑꯦ ꯅꯣꯏ ꯈꯛꯇ ꯀꯔꯤ ꯅꯣꯏ ꯈꯠꯂꯒ ꯀꯩꯅꯣ ꯑꯩ ꯑꯣ ꯅꯣꯏꯊꯣꯛꯑꯣꯏ ꯐꯖꯊꯣꯛꯑꯦ ꯍꯥꯏꯕ ꯃꯥꯜꯂꯦ ꯈꯪꯗꯦ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯑꯗꯨꯝ ꯃꯌꯦꯡ ꯁꯨꯝ ꯇꯥꯏ ꯂꯩꯗ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯏꯁꯥ ꯍꯣꯏ ꯍꯥꯟꯅꯒꯕꯨꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯕꯅꯤ ꯍꯟꯗꯛꯇꯤ ꯗꯥꯏꯠ ꯅꯨꯡ ꯈꯔ ꯆꯥꯔꯒ ꯁꯥꯖꯦꯜ ꯐꯖꯅ ꯇꯧꯔꯦꯕ ꯍꯥꯟꯅꯗꯤ ꯊꯕꯛ ꯆꯠꯄ ꯃꯇꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯃꯇꯝ ꯆꯥꯡ ꯅꯥꯏꯗꯕꯗꯣ ꯍꯟꯗꯛꯇꯤ ꯊꯕꯛ ꯆꯠꯂꯁꯨ ꯑꯗꯨꯝ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯄꯨꯔꯒ ꯆꯠꯂꯦ ꯃꯇꯝ ꯆꯥꯅ ꯆꯥꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯏꯁꯥ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯑꯗꯣ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯅꯤꯗ ꯃꯤꯁꯤ ꯕꯔ ꯍꯟꯊꯔꯛꯑꯦꯗ ꯍꯥꯏ ꯕ꯭ꯔꯗꯔ ꯍꯥꯏꯗꯤ ꯈꯨꯃꯟ ꯃꯆꯥ ꯍꯥꯏ ꯍꯥꯏ ꯕ꯭ꯔꯗꯔ ꯊꯦꯡꯀ꯭ꯌꯨ ꯁꯖꯤꯡꯀꯔ ꯑꯉꯥꯡ ꯄꯣꯛꯑꯕꯣꯅ ꯍꯥꯏꯔꯛꯑꯦ ꯃꯟꯖꯨꯔ ꯍꯥꯏꯕꯀꯣ ꯄꯣꯛꯑꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯄꯥꯝꯅ ꯌꯦꯡꯖꯩ ꯁꯖꯤꯡꯀꯔꯒꯤ ꯃꯃꯥ ꯕꯕꯥ ꯂꯣꯏꯅ ꯅꯨꯡꯁꯤꯌꯦ ꯐꯦꯃꯤꯂꯤꯒꯤ ꯅꯨꯡꯁꯤꯕꯗꯣ ꯎꯕꯗ ꯀꯜꯂꯛꯆꯩꯅ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯝ ꯍꯣꯏ ꯍꯦꯞꯄꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯇꯧꯕ ꯂꯩ ꯃꯣꯏꯒꯤ ꯑꯗꯨꯝ ꯈꯪꯗꯦ ꯃꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ
ꯑꯩꯈꯣꯏꯁꯨ ꯀꯜꯂꯛꯑꯦ ꯑꯃꯔꯣꯝꯗꯗꯤ ꯀꯔꯝ ꯀꯥꯟꯗ ꯄꯣꯛꯏꯅꯣ ꯉꯁꯥꯏ ꯑꯌꯨꯛ ꯄꯨꯡ 6:30 ꯑꯗꯨꯗ ꯑꯉꯥꯡ ꯎꯅꯕꯅꯦ ꯍꯥꯏ ꯁꯤꯗ ꯑꯣꯀꯦ ꯑꯕꯦ ꯂꯩꯇ꯭ꯔꯣꯅ ꯍꯥꯏ ꯂꯩꯇꯦ ꯑꯕꯦ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ ꯍꯣꯔꯦꯟ ꯌꯨꯝ ꯆꯠꯂꯒꯕꯨꯗꯤ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯎꯠꯂꯛꯀꯦ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯇꯥꯔꯕꯣ ꯃꯌꯥꯝ ꯇꯥꯗꯦ ꯍꯥꯏꯔꯛꯎꯅꯦ ꯚꯣꯏꯁꯁꯤ ꯇꯥꯗ꯭ꯔꯦꯅ ꯍꯥꯏꯌꯦ ꯁꯛꯁꯦ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯅ ꯍꯥꯏꯔꯛꯑꯦ ꯇꯨꯝꯊꯤꯟ ꯉꯥꯟꯕ ꯔꯦꯁꯃꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯔꯦꯁꯃꯥ ꯕ꯭ꯔꯣꯁꯦ ꯀꯩ ꯂꯝꯗꯩꯅꯣꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯀꯩꯅꯣꯗꯒꯤꯅꯤ ꯑꯕꯣꯛꯇꯒꯤ ꯇꯥꯔꯦꯅ ꯍꯥꯏ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯨꯛ ꯍꯟꯗꯛꯇꯤ ꯂꯣꯏꯔꯦ ꯃꯥꯏ ꯇꯧꯔꯁꯨ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯌꯥꯝ ꯂꯥꯏꯞꯁꯦ ꯃꯤꯅꯤꯠ 20 ꯃꯤꯅꯠꯁꯀꯤ ꯆꯥꯡ ꯑꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯊꯦꯡꯀ꯭ꯌꯨ ꯏꯃꯣꯖꯤꯁꯨ ꯊꯥꯕꯤꯔꯛꯑꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯀꯣ ꯌꯥꯈꯤꯔꯣꯏ ꯇꯣꯡꯊꯤꯡꯉꯥꯟꯕ ꯏꯆꯟ ꯆꯥꯛꯀꯧ ꯆꯠꯇ꯭ꯔꯣ ꯍꯟꯗꯛꯇꯤ ꯆꯠꯇꯦ ꯍꯥꯏꯕꯤ ꯕꯜꯂꯨ ꯔꯦꯁꯃꯥ ꯏꯅꯝꯃꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯈꯣꯡꯖꯣꯝ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯏꯃꯣꯖꯤ ꯄꯤꯕꯤꯔꯛꯑꯦ ꯃꯊꯪꯗ ꯈꯨꯃꯟ ꯃꯆꯥ ꯕ꯭ꯔꯣꯒ ꯑꯩꯒꯒꯤ ꯈꯨꯃꯟ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯝꯇ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯇꯧꯔꯛꯀꯦ ꯑꯗꯨ ꯀꯥꯏꯅ ꯇꯧꯁꯤꯜꯂꯝꯃꯨꯀꯣ ꯑꯩꯒꯤ ꯋꯥꯆꯞꯇ ꯂꯤꯡ ꯑꯝꯇꯪ ꯊꯥꯖꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯑꯩꯅꯁꯨ ꯆꯪꯕꯗ ꯊꯤ ꯐꯪꯗꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯤꯡ ꯊꯥꯖꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯉꯝꯕ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯃꯌꯥꯝꯗ ꯇꯝꯊꯤꯡꯉꯥꯟꯕ
kay mathen charagi bro inde ai chadri chadri ayuki budi hangam chare hoi hoi thajilo adum thajilo adum ai angam mateng adum tarake ko thank you most welcome nesi no ai to kan bro gi pichum du kai dorge kaino kaidorage manadre oh manade ha no dawin asi manade ba yam hang ne ko ai sum kan tok sanam ne sumana puk sanaba suma ai haga jaba to kot pada hanen de ba ko ide ada sumana taraga puk sanaba nan puk sanaba do ada so kan puk ni audrum asini ne hawo musit mo ye bijum puk pada hanen de ai haga jaina nan puk sanaba nan puk yawda asu aina puk tat pegini kunna taram sanaba bro na ni bro na nai re thank you bro ai exam kari bro ai tip loibaga bro ga gi video da yawge na hai yawsi ago mem to mina lor aina ai sumatik chadri noi ga chamanai ai sumatik chara ba kan honai ni no ko so ai angam level de hai tare ko hona mina se to mina se mayam gi ngatani ai thanta gi nati si platforms jat ki kayaknya bisa sekali kan tak nang aja jit kido talle ya oh sisira how do you sem kan tahu ini ana sing chana drum ya ba nai da bro na hai tungtin thank you bro se ka di odino duga class na kya tamino isan nai kan tahu da ai khamok ta gini duga class ti yam tam je koi ko na graduation lo dini ya ba pichum ha ba bela sigar pichum se tan le mi yam how ni ta mathang da sana jaw ba hi brother thoi bi sana mai bam head voice study hai ba male hai bagi comment yam mayam do udro nang bu hoyai ngasai de ge ngasai khai ba ai u hodre siaw thok ta be bro da wai bro da sin kara hoi da chu yamna thengnaram kaino thengnare hari mali ko okay adum pun sip ko ma'am ko mathang da primita hi brother hi ina madi bro na ai ma yum da le hawe ai di thawak lakpani da sin kara mak ta lakpani kari sania hai ko ngasi ro da sin kara gi angang boido sum khangdabagi hangmani hai mani ngasi ayukta kuman macha natte haira isan ko isan marang them bro ai nupani account di akoi che gi ne ado bro ga tang punse ya gadro chak chara amatang tauraga mukbang tause yai kasu gadi ado sidadi isan marang theman thokpani na brother si kai lamdagino adu ming kai ko ta habiro ko thengnaninge haiba okay thengnaninge haiba thengnasi matang sa ma'am nei kan loi thengnar kan ni aduga punchu pulak thini ko ma'am loi na pulak thini kan kaidorige nungari bro na hare danisor nungai hatadi jikti mayam wana le mena wai habdi adami ko nungari dikila haiba ko dikila hai na hare hai soni bala bro gi inam do college ta thengnarame yam chame thank you college exam thare bane mage kappa hai sania ko dasin kar di la dasin kar
ꯂꯩꯔꯗꯤ ꯎꯠꯂꯛꯑꯣ ꯑꯩ ꯗꯥꯁꯤꯟ ꯀꯔ ꯃꯅꯥꯛ ꯆꯠꯇ꯭ꯔꯤꯌꯦ ꯗꯥꯁꯤꯟ ꯀꯔꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯇꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯃꯤ ꯑꯝꯇ ꯎꯅꯕꯗꯣ ꯏꯇꯩꯃ ꯃꯤ ꯑꯝꯇ ꯎꯅꯕ ꯌꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯄꯨꯡ 8 ꯇꯥꯕ ꯉꯥꯏꯔꯤꯅꯤ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯂꯩꯒꯦꯅ ꯍꯥꯏ ꯑꯩ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯌꯦ ꯕ꯭ꯔꯣꯅ ꯔꯤꯜꯁ ꯄꯥꯕꯗ ꯃꯤꯅ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁ ꯑꯕꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒꯤꯗꯤ ꯃꯤꯒꯤ ꯆꯤꯟ ꯃꯦꯟꯕꯁꯨ ꯉꯝꯂꯣꯏ ꯑꯗꯣ ꯐꯖꯕ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯅ ꯂꯦꯞꯄꯤꯒꯗꯕꯅꯤ ꯑꯗꯨ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯅꯤꯡꯕ ꯋꯥꯗ ꯑꯩꯈꯣꯏꯅ ꯆꯤꯟ ꯃꯦꯟꯕꯁꯨ ꯉꯝꯗꯦ ꯅꯠꯇ꯭ꯔꯥ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯥꯏꯕ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯊꯪ ꯏꯆꯟ ꯕ꯭ꯔꯣ ꯑꯩ ꯈꯨꯔꯥꯏꯗꯩꯅꯦ ꯃꯤꯡꯅ ꯖꯣꯟꯁꯟ ꯀꯧꯋꯦ ꯑꯗꯨꯗ ꯕ꯭ꯔꯣꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯑꯝꯇ ꯄꯤꯔꯛꯑꯣꯅ ꯍꯥꯏ ꯑꯩꯒꯤ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯅꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯅꯝꯕꯔ ꯌꯥꯎꯔꯕꯅꯤ ꯑꯗꯨꯝ ꯋꯥꯆꯞꯇ ꯑꯗꯨꯝ ꯇꯦꯛꯁ ꯇꯧꯁꯤꯜꯂꯒ ꯀꯣꯜ ꯇꯧꯔꯁꯨ ꯌꯥꯏ ꯃꯊꯪꯗ ꯁꯥꯃꯨ ꯗ ꯁꯥꯃꯨ ꯕꯣꯏ ꯍꯥꯏꯕ ꯕ꯭ꯔꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯔꯝꯃꯣ ꯄ꯭ꯂꯤꯖ ꯇꯧꯔꯝꯒꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯀꯣ ꯄꯨꯡ 8ꯇꯒꯤ ꯎꯅꯕ ꯌꯥꯅꯤ ꯍꯥꯏꯕ꯭ꯔꯣ 8ꯇꯒꯤ ꯌꯥꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯚꯤꯗꯤꯑꯣꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄꯗꯤꯅꯦ ꯈꯤꯇꯪ ꯑꯗꯨꯗꯤ ꯌꯥꯗꯦꯕꯀꯣ ꯑꯗꯨꯝ ꯁꯛꯀ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤꯗꯤ ꯌꯥꯔꯅꯤꯅ ꯍꯥꯏꯌꯦꯕ ꯍꯜꯂꯣ ꯑꯩ ꯇꯥꯃꯣ ꯃꯌꯥ ꯂꯩ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯐꯣꯟ ꯆꯠꯇꯦ ꯅꯪꯒꯤ ꯑꯝꯇ ꯌꯦꯡꯉꯨ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯀꯦ ꯑꯕꯤ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯕ꯭ꯔꯣ ꯍꯥꯏꯔꯦ ꯔꯥꯍꯨꯜ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯨꯅꯤꯌꯥ ꯀꯣ ꯑꯣꯄꯔꯦꯁꯟ ꯑꯣꯏꯗꯣꯏꯔꯣ ꯆꯦ ꯔꯤꯅꯥꯁꯦ ꯑꯣꯇꯤ ꯑꯣꯏꯗꯣꯏꯅꯤ ꯑꯣꯇꯤ ꯇꯥꯏꯀꯣ ꯈꯨꯃꯟ ꯃꯔꯥꯡꯆꯥ ꯕ꯭ꯔꯣ ꯅꯝꯕꯔ ꯑꯝꯇ ꯄꯥꯏꯅꯁꯦꯅ ꯍꯥꯏ ꯑꯗꯨꯝ ꯑꯩꯒꯤ ꯅꯝꯕꯔ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯒꯤ ꯂꯧꯊꯣꯛꯑ ꯑꯗꯨꯝ ꯋꯥꯆꯞꯇ ꯇꯦꯛꯁ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯩ ꯅꯝꯕꯔ ꯁꯦꯌꯔ ꯇꯧꯁꯤꯜꯂ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯃꯣꯏ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯇꯧꯕ ꯉꯝꯃꯗꯤ ꯇꯧꯔꯣ ꯑꯗꯨꯅ ꯉꯝꯃꯣꯏ ꯅꯠꯇ꯭ꯔꯥ ꯕ꯭ꯔꯣ ꯃꯤ ꯅꯣꯛꯅꯕ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯒ ꯐꯨꯕ ꯑꯣꯀꯦ ꯑꯁ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯌꯥꯗꯦꯗ ꯃꯥꯒꯤ ꯑꯄꯦꯟꯕ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯅꯕꯅꯦ ꯑꯗꯣ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯅꯤꯗ ꯇꯝꯖꯩꯅꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯁꯤꯌꯥꯔ ꯂꯧꯕꯤꯕ ꯑꯗꯩ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯩꯒꯤꯗꯤ ꯃꯤꯅ ꯊꯤ ꯉꯥꯡꯕꯤꯔꯔꯣꯏ ꯑꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯅꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯅꯤ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯩꯗꯤ ꯃꯊꯪꯗ ꯑꯣꯀꯦ ꯀꯩꯅꯣ ꯕꯨꯜꯕꯨꯜ ꯍꯥꯏꯕꯀꯣ ꯕꯨꯜꯕꯨꯜ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯏꯅꯥꯎ ꯌꯥꯏꯅ ꯑꯗꯨꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯗꯔ ꯗꯁꯃꯨ ꯕ꯭ꯔꯣ ꯅꯪꯁꯦ ꯌꯥꯝ ꯌꯦꯅ ꯍꯥꯏ ꯑꯁ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯩꯅꯦꯗ ꯑꯣꯀꯦ ꯏꯅꯝꯃꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦꯅ ꯍꯥꯏꯔꯦ ꯄꯔꯃꯦꯁꯣꯔꯤ ꯀꯧꯋꯦ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯂꯥꯛꯑꯦ ꯗꯥ ꯀꯔꯅꯖꯤꯠ ꯂꯥꯛꯑꯦ ꯍꯌꯦꯡ ꯀꯩꯗꯧꯕ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯣ ꯏꯇꯥꯎꯒꯟꯁꯦ ꯍꯌꯦꯡꯕꯨꯗꯤ ꯉꯟꯅ ꯂꯣꯏꯁꯤꯟꯒꯅꯤ ꯑꯗꯣ ꯄꯨꯡ ꯀꯌꯥꯗꯅꯣ ꯂꯥꯛꯇꯣꯏꯁꯦ ꯄꯨꯡ 9 10ꯗ ꯉꯜꯂꯕꯗ ꯅꯠꯇ꯭ꯔꯥ 12 ꯑꯗꯨꯝ ꯇꯥꯗꯣꯏꯅꯤ ꯉꯟꯁꯦꯠꯇꯅꯦ ꯃꯥꯒꯤꯗꯤ ꯉꯟꯕ꯭ꯔꯥ ꯍꯣꯏ ꯃꯃꯥꯡꯗꯕꯨꯗ ꯑꯩꯅ ꯊꯦꯡꯉꯤꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯌꯦꯡꯗꯤ ꯀꯅꯥꯅ ꯉꯟꯕꯅꯣ ꯉꯟꯗꯕꯅꯣ ꯌꯦꯡꯅ ꯇꯥꯔꯦ ꯍꯌꯦꯡ ꯊꯦꯡꯅ ꯃꯤꯗꯣ ꯐꯝꯁꯨ ꯂꯦꯞꯁꯨ ꯇꯧꯅꯕꯤ ꯌꯥꯏꯀꯣ ꯕ꯭ꯔꯣ ꯏꯅꯝꯃꯒ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯁꯦ ꯌꯥꯏ ꯇꯧꯁꯦ ꯀꯔꯤ ꯇꯧꯁꯤꯅꯣꯗꯣ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯇꯧꯈꯥꯏꯔ ꯂꯣꯏꯔꯦ ꯆꯦꯔꯦꯅꯥꯒꯤꯁꯦ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗ ꯎꯅꯔꯤꯅꯣꯅ ꯍꯥꯏꯔꯛꯑꯦ ꯀꯩꯅꯣꯗꯅ ꯂꯤꯇꯜ ꯀ꯭ꯂꯤꯅꯤꯛꯇ ꯍꯥꯏꯗ ꯀꯔꯅꯖꯤꯠ ꯂꯥꯛꯑꯦ ꯀꯔꯅꯖꯤꯠ ꯑꯃꯨꯛ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯗꯥ ꯀꯔꯅꯖꯤꯠ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯚ ꯊꯥꯔꯝꯑꯣ ꯀꯣ ꯍꯥꯏꯔꯦ
ꯅꯨꯡꯇꯤꯒꯤ ꯂꯥꯏꯞ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯊꯕꯛ ꯆꯠꯄ ꯀꯥꯟꯗ ꯅꯪꯗꯕ ꯀꯥꯟꯗꯗꯤ ꯀꯩꯅꯣ ꯇꯧ ꯂꯥꯏꯞ ꯊꯥꯕ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯝꯃꯒꯗꯤ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯍꯥꯏꯕꯤꯀꯣ ꯕ꯭ꯔꯣ ꯀꯔꯟꯖꯤꯠ ꯁꯒꯣꯜꯁꯦꯟꯒꯤ ꯃꯤꯅꯥꯏ ꯃꯄꯣꯛꯇꯣ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗꯒꯤ ꯍꯦꯜꯂꯦ ꯌꯥꯝꯅ ꯅꯨꯡꯁꯤꯍꯜꯂꯦ ꯑꯁꯤꯝꯇꯪ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯍꯧꯒꯦ ꯍꯣꯔꯦꯟ ꯒ꯭ꯔꯨꯞꯇ ꯊꯥꯖꯤꯟꯒꯦ ꯊꯦꯡꯀ꯭ꯌꯨ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯍꯌꯦꯡ ꯑꯦꯄꯤꯁꯣꯠ ꯃꯈꯥꯗꯀꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯦꯄꯤꯁꯣꯠ ꯂꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤꯅꯤ ꯀꯔꯟꯖꯤꯠꯅ ꯍꯌꯦꯡ ꯈꯔ ꯉꯜꯂꯣꯅ ꯍꯥꯏꯔꯤꯁꯦ ꯍꯌꯦꯡ ꯅꯝꯕ ꯂꯣꯏꯁꯤꯟ ꯇꯥꯔꯒꯗꯤ ꯍꯪꯆꯤꯠ ꯏꯗꯤꯇꯤꯡ ꯊꯥꯗꯔꯒ ꯃꯁꯤꯡꯒꯨꯝꯕꯗꯤ ꯊꯥꯒꯠꯀꯗꯕ ꯃꯥꯜꯂꯦ ꯂꯥꯏꯞ ꯊꯥꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯕ꯭ꯔꯣ ꯍꯣꯔꯦꯟ ꯗꯥꯇꯣꯟ ꯍꯣꯏꯒ ꯑꯃꯨꯛ ꯊꯥꯔꯛꯑꯣꯅ ꯍꯥꯏꯌꯦ ꯊꯥꯔꯛꯀꯦ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯗꯦꯕꯀꯣ ꯍꯥꯏꯗꯤ ꯗꯥꯁꯤꯟ ꯀꯔꯁꯨ ꯍꯧꯖꯤꯛ ꯃꯁꯥꯗꯩꯗꯤ ꯏꯇꯩ ꯃꯣꯏ ꯀꯩꯀꯩꯗꯤ ꯀꯩꯅꯣ ꯇꯧ ꯂꯩꯕꯅꯤꯅ ꯑꯗꯨꯃꯛꯇꯤ ꯐꯖꯅ ꯂꯥꯏꯐ ꯀꯩꯀꯩ ꯇꯧꯕꯁꯤ ꯑꯗꯨꯒꯤ ꯌꯥꯗꯦꯕ ꯑꯗꯣ ꯑꯩ ꯃꯑꯣꯡ ꯌꯦꯡꯒꯦ ꯌꯥꯔꯒꯗꯤ ꯑꯩ ꯃꯌꯥꯝ ꯊꯥꯔꯛꯀꯦ ꯑꯗꯨ ꯌꯥꯗ꯭ꯔꯒꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯁꯥꯃꯨꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯤꯅꯥꯏ ꯃꯄꯣꯛꯇꯣ ꯕꯦꯠ ꯁꯥꯕ ꯅꯪꯁꯨ ꯌꯥꯎꯗꯥꯏꯅꯦ ꯐꯨꯅꯤꯡꯉꯦꯍꯦ ꯍꯌꯦꯡꯁꯨ ꯑꯩꯈꯣꯏ ꯕꯦꯠ ꯁꯥꯗꯣꯏꯅꯤ ꯑꯗꯨ ꯁꯝꯒ ꯇꯧꯔꯤꯁꯤ ꯕꯦꯠ ꯃꯤꯅ ꯑꯩ ꯅꯨꯡꯁꯤꯗꯕ ꯕꯦꯠꯀꯤ ꯃꯑꯣꯡꯗꯅꯤ ꯁꯥꯔꯦ ꯍꯌꯦꯡ ꯕ꯭ꯔꯣꯅ ꯕꯦꯠ ꯁꯥꯕꯗꯨꯗꯤ ꯑꯁ ꯄꯛꯄ ꯋꯥꯠꯂꯤꯀꯣꯅ ꯍꯥꯏꯔꯦ ꯑꯁ ꯑꯩꯗꯤ ꯑꯩꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯄꯛꯊꯣꯛꯈ꯭ꯔꯗꯤ ꯍꯌꯦꯡ ꯈꯔ ꯂꯩꯔꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯈꯔ ꯄꯛꯇꯕꯗ ꯍꯌꯦꯡ ꯇꯞꯅ ꯄꯛꯂꯛꯄꯗꯨꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯄꯥꯝꯅꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯛꯇꯦꯗ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯤꯅ ꯍꯔꯥꯎꯋꯤ ꯃꯔꯝꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯑꯦꯛꯇꯤꯡ ꯅꯠꯇ꯭ꯔꯒ ꯗꯥꯏꯂꯣꯛ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯅ ꯐꯨꯗꯣꯛ ꯇꯧꯗꯣꯏꯅꯦꯕ ꯃꯃꯥꯡꯗ ꯇꯧꯕꯗꯒꯤ ꯍꯦꯟꯅ ꯑꯗꯣ ꯇꯞꯅ ꯄꯛꯂꯛꯄꯁꯨ ꯌꯥꯏ ꯁꯤꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦꯅ ꯍꯥꯏꯌꯦ ꯃꯂꯥꯕꯤ ꯇꯧꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃ ꯃꯇꯦꯡ ꯇꯧꯅꯔ ꯂꯣꯏꯔꯦ ꯍꯜꯂꯣ ꯍꯥꯎ ꯑꯣ ꯑꯩ ꯀꯩꯅꯣ ꯇꯧꯔ ꯁꯤ ꯂꯣꯏꯔ ꯇꯧꯔꯛꯀꯦꯀꯣ ꯍꯧꯖꯤꯛꯇ ꯀꯃꯦꯟꯗ ꯍꯥꯏꯔꯝꯕꯗꯨꯅꯤ ꯀꯣꯜ ꯇꯧꯁꯤꯜꯂꯛꯏꯕ ꯃꯊꯪꯗꯗꯤ ꯍꯤꯔꯣ ꯀꯩꯅꯣ ꯑꯣꯏꯁꯅꯨ ꯀꯩꯅꯣ ꯑꯣꯏꯁꯅꯨ ꯍꯥꯏꯗꯣꯏꯔꯣ ꯑꯣꯏꯁꯅꯨ ꯀꯣ ꯍꯥꯏꯕ ꯑꯣꯀꯦ ꯑꯁ ꯑꯩ ꯍꯤꯔꯣꯒꯨꯝꯕ ꯄꯛꯇꯦ ꯍꯤꯔꯣꯒꯨꯝꯕ ꯍꯩꯇꯦꯕ ꯍꯦꯔꯣꯏ ꯗꯥꯏꯂꯣꯛ ꯇꯥꯕ ꯍꯩꯇ꯭ꯔꯤꯕ ꯀꯔꯤ ꯁꯣꯛ ꯐꯕ ꯏꯅꯥꯎ ꯀꯩꯅꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯁꯣꯛ ꯐꯥꯕ ꯏꯄꯨꯋꯥꯎꯁꯦ ꯐꯨꯅꯤꯡꯕꯅ ꯈꯨꯠ ꯃꯔꯦꯡ ꯆꯜꯂꯦ ꯃꯤꯅꯥꯏ ꯃꯄꯣꯛꯇ ꯑꯣꯀꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯊꯥꯒꯠꯂꯗꯣꯏꯅꯤ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯕ ꯍꯦꯔꯣꯏꯅꯤꯁꯨ ꯅꯥꯔ ꯂꯩꯔꯨꯔꯦ ꯑꯗꯩ ꯍꯤꯔꯣꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯕ ꯉꯝꯗꯅ ꯂꯩꯔꯨꯔꯦ ꯉꯁꯤ ꯈꯛꯇꯅꯤ ꯐꯥꯎꯒꯠꯂꯛꯏꯁꯦ ꯑꯗꯨꯅ ꯃꯦꯟ ꯑꯣꯏꯔꯗꯤ ꯍꯤꯔꯣ ꯅꯠꯇ꯭ꯔꯥ ꯍꯤꯔꯣ ꯌꯥꯎꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯋꯦꯕ ꯁꯤꯔꯤꯁ ꯇꯧꯅꯤ ꯑꯗ ꯍꯤꯔꯣꯁꯤ ꯉꯔꯥꯡꯗꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯀꯟꯅ ꯆꯥꯏꯅ ꯍꯌꯦꯡ ꯃꯥ ꯁꯨꯇꯤꯡ ꯆꯠꯀꯅꯤꯅ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯀꯛꯄ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯕ꯭ꯔꯣꯅ ꯀꯣꯜ ꯄꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗ ꯁꯃꯨ ꯕꯣꯏ ꯕ꯭ꯔꯣ ꯗꯥ ꯀꯔꯟꯖꯤꯠꯀꯤ ꯚꯤꯗꯤꯑꯣꯗꯣ ꯀꯥꯏꯗꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕꯒꯦꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯃꯁꯥ ꯂꯥꯛꯑꯦ ꯀꯔꯟꯖꯤꯠ ꯃꯁꯥ ꯊꯣꯛꯂꯛꯂꯦ ꯃꯁꯥꯗ ꯍꯪꯉꯧꯔꯣ ꯑꯁꯤ ꯀꯣꯏꯃꯥꯡ ꯃꯥꯡꯂꯤ ꯑꯁꯤ ꯗꯥ ꯀꯔꯟꯖꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯀꯔꯟꯖꯤꯠ ꯑꯝꯇ ꯃꯌꯥꯝ ꯍꯪꯉꯤ ꯋꯥꯍꯪ ꯃꯌꯥꯝꯁꯦ ꯑꯩ ꯈꯨꯝ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯝꯇ ꯈꯨꯝꯃꯛꯑꯣꯗꯅ ꯑꯩ ꯀꯔꯤꯅꯣ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯕꯨ ꯍꯤꯔꯣ ꯁꯥꯎꯅ ꯃꯔꯣꯜ ꯑꯃ ꯍꯤꯔꯣ ꯁꯥꯕꯁꯤ ꯄꯛꯇꯦ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯕꯦꯠ ꯁꯥꯕꯗ ꯑꯩ ꯄꯛꯇꯦ ꯍꯥꯏꯔꯤꯁꯦ ꯏꯇꯥꯎ ꯀꯔꯟꯖꯤꯠ ꯍꯟꯗꯛꯇꯤ ꯅꯪ ꯈꯔ ꯄꯛꯍꯟꯗ ꯌꯥꯔꯣꯏꯀꯣ ꯑꯩ ꯚꯤꯌꯋꯔꯁꯤꯡꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯑꯩ ꯄꯛꯇꯦ ꯑꯩ ꯏꯀꯥꯏꯖꯩꯑꯕ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯃꯊꯪꯗ ꯃꯌꯥꯝꯒꯤ ꯑꯦꯄꯤꯁꯣꯠ 8 ꯂꯥꯛꯑꯅꯤ ꯉꯥꯏꯕꯤꯔꯝꯃꯣꯅ ꯍꯥꯏꯔꯦ ꯀꯔꯟꯖꯤꯠꯅ ꯀꯝꯄꯜꯁꯔꯤ ꯂꯥꯛꯑꯅꯤ ꯍꯌꯦꯡ 8ꯁꯤ ꯅꯝꯗꯣꯏꯅꯦ ꯍꯌꯦꯡ 8 ꯂꯣꯏꯁꯤꯟꯗꯣꯏꯅꯤ ꯂꯣꯏꯕ ꯉꯝꯅꯕꯗꯤ ꯅꯝꯒꯅꯤ ꯑꯗꯣ ꯂꯣꯏꯗ꯭ꯔꯒꯗꯤ ꯍꯪꯆꯤꯠ ꯑꯣꯏꯔꯁꯨ ꯅꯝꯗꯣꯏꯅꯤ ꯃꯥꯅꯤꯍꯦ ꯍꯤꯔꯣ ꯌꯥꯎꯗ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯗ꯭ꯔꯣꯅ ꯍꯥꯏ ꯑꯗꯨꯅꯦꯕ ꯍꯤꯔꯣ ꯌꯥꯎꯗ꯭ꯔꯗꯤ ꯀꯥꯗꯗꯤ ꯆꯤꯡꯈꯩ ꯉꯥꯟꯕ
ꯇꯩꯃ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯚꯤꯗꯤꯑꯣꯗ ꯎꯠꯂꯛꯇꯦ ꯎꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯕꯀꯣ ꯍꯟꯗꯛ ꯉꯝꯗꯕꯒꯤꯅꯦ ꯎꯠꯂꯛꯑꯅꯤ ꯀꯝꯄꯜꯁꯔꯤ Iqbal Muban brother lae khoi brother Iqbal Muban gi brother kam tawri gi nungari bro brother nungari brother ai sumtang lake tawne se brother gi chang ke tawse ekta thengi ba chang pa ngamdre matang sa brother chang ke Vishal hai Samu Dakar jit kai da ki video editing tawbage na hai pangni kanna kanana hai no pakte na itawai kanuna hai ni ne aida abena hai Abe kheti mayum se asine ne ai pakte na hai amta hajilo adagi thoi bisana gana ai be sa pakte hai ado hanakti mamang paktu hanakti pak no tawdin Dakar jit noi sidun je shin si yam na mai chale ko na hai Kanjila kan di lo ini support tawsine je ai ni ba nga support kam taw janati Singkhaingan ba younger yam boy yam bhai mali ko yam boy like tawjari thank you thoi bisana Dakar jit kano do ichan tombi ga sat thuga thungna ro daji bon mi di thoroge ko loin thusile ai ikai jam yare Kanjit ne mang ni me koi mang ni me Kanjit se Kanjit khang ne hayeng de man nuai ne hayeng shooting tawam de man nuai ne ina sin Kanjit ne nuai ngang na phap ta ngai am kan han de me ma shooting noi Santa bro nuai bro nuai ye brother Iqbal Muban brother lai okay nong ma ko ra ke brother ai ko ra ke agoi hayeng shooting halak pasing ngalaga di brother agoi me am chang ke aduga brother gi su kan tawksi adum brother go su una su koire sakang mai kan taw no una boy ne ko ngan thieng na di badai thieng le ba go si pung mapan tara ki ta brother thong ik to lolamba adun brother matang thieng na ba ngamdre Kanjit na CapCut ta tawe editing ko CapCut tam ya bane do atai sum dum lei bane kan master gumba bhel dum lei bane editing da ma gi pamja ba ko dum editing shu lo ya ba ma gi jana jaba application tawraga sina bane adu editing gi di am lei da InShot so lei adagi am lei da ado kano gumba da ko CapCut sina dum sina ro di mas nuai ba di bhel si nuai akon editing par si am bhel ngatani ba bhel da gi tawr thangjil laga le semgan ngatani ba adu magi apam hai tare ko het pakte hai bana tia man ba henman kan man ba henman ba gi funinge hai bane we ai nang sa kan sirani ngasi o daw kan jit maron chumak le he jikta sai mi nam hai apaba saruk kan apaba sarak o afaba sarak o hai bane pakte hai bane tie daw kan jit khangi ko se ai mathang ron da de ai be sa so ai aroi nang matang video da ai be sa so ai ai be pakte hai kanano support tawba hai do hai bano hai okay da kan jit la InShot ta video mai kai maya sing da kari ai no InShot ta mai sing bane dum ado sina ba hitraga di dum bihen gum sino da kan jit nang ta tawsilo ai nangi viewer mayam si ai pakung khum ngam de ta nang tawsilo ai sine ai be sa ba pakte hai tra ado ai hero sa hero di sa di paktan kaman sa di no ba ado matang ai ron da ai video hero ge ron lama hap tra ba itaw kan jit nuai ta mi ma bien se okay hi full support thank you sing ba okay kushi khai mi 40 minutes matung da engon kai matung da ai to na minai saraba lore kaino mo minai gum sa lore is okay sa do lore kaino ada pakti pakkani pagoi ko ai di hero sa ba pakta bane ba isyo mi di viewers tak sung thoro sitra ai ko de smai ngai chung thok pe mi ta dai ta mina hari sim masegi youtuber se video khuding support toroga mabu pakte haina singdo o nang support tawo to ani ai sorry
6ꯇ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯇꯥꯎ ꯀꯔꯟꯖꯤꯠꯇꯤ ꯅꯍꯥꯟꯒꯩ ꯆꯪꯉꯛꯇꯕꯗꯣ ꯃꯥꯡꯗ ꯑꯩꯁꯦ ꯑꯝꯇꯪ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯩꯅꯗꯤ ꯍꯥꯏ ꯉꯝꯗꯕꯗꯣ ꯅꯣꯏꯗ ꯈꯤꯇꯪ ꯀꯔꯤꯅꯤ ꯊꯩꯖꯤꯜꯂ ꯉꯥꯡꯁꯤꯜꯂꯤꯅꯤ ꯑꯗꯨ ꯑꯣꯏꯗꯤ ꯃꯥꯁꯨ ꯈꯪꯉꯦꯗꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯃꯊꯪꯗꯁꯨ ꯃꯥ ꯍꯥꯏꯗꯤ ꯑꯩ ꯕꯦꯁ ꯁꯥꯕꯗꯣ ꯍꯤꯔꯣ ꯁꯥꯔꯅꯤ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯅ ꯁꯥꯎꯅꯣ ꯀꯔꯟꯖꯤꯠꯇ ꯗꯥꯏꯔꯦꯛ ꯍꯥꯏ ꯉꯝꯗꯕꯩ ꯅꯣꯏꯗ ꯍꯥꯏꯅꯤ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯑꯗꯨꯝ ꯐꯖꯩ ꯍꯤꯔꯣ ꯃꯥꯟꯍꯜꯂꯤ ꯊꯦꯡꯀ꯭ꯌꯨ ꯑꯕꯦ ꯀꯔꯟꯖꯤꯠ ꯃꯤ ꯈꯜꯂ ꯀꯩꯅꯣ ꯈꯠꯅ ꯀꯃꯦꯟ ꯍꯜꯂꯛꯑꯣ ꯑꯣ ꯈꯠꯅꯔꯦ ꯀꯃꯦꯟ ꯍꯜꯂꯛꯎꯀꯣ ꯍꯥꯏꯕ ꯍꯥꯏ ꯕ꯭ꯔꯗꯔ ꯐꯖꯅ ꯀꯛꯑꯦ ꯃꯤꯅ ꯈꯟꯅꯔꯒ ꯍꯥꯟꯕ ꯅꯠꯇꯤꯌꯦ ꯀꯩꯅꯣ ꯈꯜꯂꯒ ꯑꯣ ꯃꯤꯅ ꯈꯜꯂꯒ ꯍꯥꯟꯕ ꯅꯠꯇꯤꯌꯦ ꯍꯥꯏꯕ ꯁꯣꯝꯗ ꯒꯦꯝ ꯁꯥꯟꯅꯔꯒ ꯍꯥꯏꯕꯩꯅꯦ ꯁꯥꯟꯅꯔꯤ ꯍꯥꯏꯕꯒꯤ ꯑꯣꯀꯦ ꯊꯕꯛ ꯆꯤꯟꯖꯔꯕ ꯏꯇꯥꯎꯅꯦꯗ ꯑꯩꯈꯣꯏꯗꯤ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯑꯩ ꯍꯩꯇꯦ ꯒꯦꯝꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯗꯔꯀꯥꯔꯁꯤ ꯀꯃꯦꯟ ꯎꯕꯤꯗ꯭ꯔꯥ ꯒꯦꯝꯗꯣ ꯄꯨꯔꯣ ꯍꯥꯏꯖꯔꯛꯑꯁꯅꯤ ꯀꯩꯅꯣ ꯍꯥꯏꯖꯔꯛꯆꯅꯤ ꯍꯥꯏꯕꯀꯣ ꯀꯩ ꯒꯦꯝꯅꯣꯅ ꯍꯥꯏ ꯀꯥꯔꯖꯤꯟ ꯁꯥꯟꯅꯗꯗꯤꯕꯨ ꯀꯔꯤ ꯑꯣꯏꯅꯤ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯆꯨꯝꯗꯦ ꯑꯗꯨꯝ ꯍꯪꯉꯨꯅꯤ ꯃꯁꯥꯗ ꯃꯣꯕꯥꯏꯜ ꯂꯤꯖꯦꯟ ꯁꯥꯟꯅꯔ ꯃꯥꯜꯂꯤ ꯕ꯭ꯔꯣꯅ ꯍꯥꯏꯔꯦ ꯈꯨꯃꯟ ꯀꯔꯤ ꯀꯃꯦꯟ ꯈꯨꯄꯥꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯅꯪ ꯁꯥꯎꯍꯟꯒꯦꯅ ꯄꯥꯏꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯇꯞ ꯄꯥꯔꯛꯑꯒꯦ ꯊꯕꯛ ꯈꯨꯠꯆꯤꯟꯗꯣ ꯀꯔꯟꯖꯤꯠ ꯍꯣꯏ ꯊꯕꯛꯁꯨ ꯇꯧꯋꯦ ꯒꯦꯝꯁꯨ ꯁꯥꯟꯅꯩ ꯀꯃꯦꯟꯁꯨ ꯁꯨꯝ ꯄꯥꯏ ꯍꯥꯟꯅ ꯑꯁꯤꯒꯤ ꯇꯦꯂꯦꯟꯁꯤ ꯉꯝꯗꯕ ꯑꯩꯈꯣꯏꯗꯤ ꯈꯨꯃꯟ ꯃꯆꯥ ꯀꯣ ꯊꯦꯡꯀ꯭ꯌꯨ ꯀꯣꯜ ꯄꯥꯏꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯦꯡꯀ꯭ꯌꯨ ꯃꯣꯁ ꯋꯦꯜꯀꯝ ꯃꯤꯁꯦꯁ ꯄꯥꯕ ꯇꯥꯕ ꯅꯨꯡꯉꯥꯏꯇꯤꯌꯦꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯅꯨꯡꯉꯥꯏꯅ ꯇꯥꯔꯛꯑꯒꯦ ꯑꯩꯅ ꯁꯨꯝ ꯂꯥꯟꯗꯟꯗ ꯇꯧꯕ ꯋꯥꯅꯤꯗ ꯍꯜꯂꯣ ꯑꯣ ꯑꯗꯣ ꯑꯝꯇ ꯍꯪꯒꯦ ꯉꯥꯏꯈꯣꯅꯦ ꯑꯣ ꯉꯥꯏꯈꯣ ꯑꯁ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒꯤꯕꯨ ꯊꯝꯃꯦ ꯀꯩ ꯍꯥꯏꯅ ꯍꯥꯏꯒꯦꯅ ꯍꯥꯏꯔ ꯁꯥꯃꯨ ꯗꯥ ꯀꯔꯟꯖꯤꯠ ꯂꯥꯛꯑꯦ ꯀꯩꯅꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯛꯇ ꯄꯥꯔꯦ ꯅꯪ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯄꯥꯗꯦ ꯑꯩ ꯋꯥ ꯉꯥꯡꯕꯗ ꯂꯠꯄꯩꯅꯤ ꯄꯥꯔꯣꯏ ꯍꯟꯗꯛꯇꯤ ꯑꯃꯨꯛ ꯑꯝꯇ ꯄꯥꯔꯛꯑꯒꯦ ꯈꯨꯃꯟ ꯃꯆꯥ ꯕ꯭ꯔꯣ ꯁꯦꯞ ꯇꯧꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯤꯁꯤꯗꯤ ꯍꯩꯇꯕꯩꯅꯤ ꯏꯇꯥꯎ ꯀꯃꯦꯟ ꯄꯥꯕꯁꯤ ꯖꯔ ꯄꯥꯕꯗꯣ ꯇꯝꯃꯤꯅꯤ ꯑꯗꯣ ꯁꯤꯗꯩꯗꯤ ꯅꯣꯏ ꯃꯌꯥꯝꯁꯨ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯐꯖꯅ ꯄꯥꯔꯅꯤꯗꯅ ꯁꯤ ꯇꯧꯁꯤꯜꯂꯒꯦ ꯕ꯭ꯔꯣ ꯑꯩ ꯊꯦꯡꯅꯔꯒ ꯀꯔꯤ ꯊꯦꯡꯉꯒꯦꯗꯒꯤꯅꯦ ꯀꯩꯅꯣ ꯑꯣ ꯊꯥꯡꯒꯗꯒꯤ ꯍꯥꯏꯕꯅꯦ ꯕ꯭ꯔꯣ ꯑꯩ ꯊꯥꯡꯒꯗꯒꯤꯅꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯩꯒꯤ ꯃꯌꯦꯛꯁꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯀꯨꯞꯄꯦ ꯍꯥꯏꯕ ꯌꯥꯝꯅ ꯄꯥꯕꯗꯣ ꯗꯥ ꯀꯔꯟꯖꯤꯠꯀꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏꯔꯛꯄꯅꯦ ꯁꯥꯃꯨꯅ ꯀꯣ ꯑꯕꯦ ꯍꯣ ꯗꯥꯖꯤꯕꯣꯅ ꯍꯥꯏꯅ ꯀꯧꯁꯤꯜꯂꯛꯑꯦ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯀꯃꯦꯟ ꯄꯥꯁꯦ ꯇꯥꯔꯛꯈꯤꯅꯤ ꯀꯝꯄꯜꯁꯔꯤ ꯇꯥꯔꯛꯈꯤꯅꯤ ꯉꯥꯛꯇ ꯇꯃꯤꯟ ꯂꯩ ꯑꯩꯈꯣꯏ ꯖꯤꯕꯣꯟ ꯊꯣꯛꯂꯛꯂꯦ ꯖꯤꯕꯣꯟ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏ ꯆꯠꯁꯦ ꯅꯣꯡꯃ ꯀꯣꯏꯊꯔꯨꯁꯦ ꯊꯥꯡꯒꯗ ꯅꯠꯇꯦ ꯂꯣꯏ ꯀꯣꯏꯊꯔꯗꯣꯏꯅꯤ ꯑꯩꯈꯣꯏ ꯖꯤꯕꯣꯟꯗ ꯇꯧꯍꯟꯅꯤꯡꯕꯗꯣ ꯃꯌꯥꯝ ꯅꯍꯥꯟꯗꯤ ꯌꯥꯝ ꯍꯪꯉꯛꯑꯝꯕꯅꯦ ꯑꯗꯨ ꯉꯁꯤ ꯑꯝꯇ ꯍꯥꯏꯖꯤꯜꯂꯣꯗꯅ ꯍꯥꯕꯦ ꯊꯣꯏꯕꯤꯁꯅꯥ ꯑꯝꯇ ꯍꯥꯏꯖꯤꯜꯂꯣ ꯑꯝꯇ ꯀꯔꯟꯖꯤꯠꯇ ꯑꯝꯇ ꯇꯣꯛ ꯍꯥꯏꯖꯤꯜꯂꯛꯑꯣ ꯖꯤꯕꯣꯟꯁꯤ ꯃꯥꯅ ꯖꯤꯕꯣꯟꯒꯤ ꯇꯦꯡ ꯀꯥꯏꯅ ꯊꯣꯛꯂꯛꯄꯗꯣ ꯑꯝꯇ ꯇꯧꯁꯤꯜꯂꯣꯅꯤ ꯗꯥ ꯀꯔꯟꯖꯤꯠ ꯍꯪꯆꯤꯠ ꯍꯥꯄꯛꯑꯣ ꯑꯦꯄꯤꯁꯣꯗꯇꯣ ꯅꯠꯇ꯭ꯔꯗꯤ ꯌꯦꯡꯉꯣꯏ ꯑꯩꯗꯤ ꯀꯨꯝꯃꯣ ꯀꯔꯟꯖꯤꯠ ꯃꯥꯡ ꯌꯥꯔꯣꯏꯌꯦ ꯀꯔꯟꯖꯤꯠ ꯑꯗ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯁꯦ ꯑꯝꯇ ꯐꯟ ꯈꯨꯝꯈꯣꯗꯅ ꯁꯥꯃꯨ ꯕꯣꯏ ꯕ꯭ꯔꯣ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯅꯝꯕꯔ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯕꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯄꯅꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯂꯧꯕꯤꯔꯒ ꯑꯗꯨꯝ ꯀꯣꯜ ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯇꯦꯛꯁ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯃꯅꯤꯄꯨꯔ ꯏꯗꯤꯠ ꯀꯣ
Kaino nangi pichum today. Voice hanabagi. Sai voice hanabagi. Kisan Maitai Saksarabo Mchadriye Abesa Khoirom haba celebrity nera celebrity rona ai celebrity nate ai di misamni ai kam yaudi ai celebrity nate ko ai celebrity nate pung kya lagtu no ha pung kya lagtu no ba ish thing ne dudi ai chat ba hai pe chalam sira ba kuiru kai no sidani pung ten khoi ni pa ngai le di matam de thing ra ne dudi hello okay Dajibon mathang episode tadi kap kanu ko kap kanu yam kap ningaga kareno ayeng ba khoi habani o jibon nang kapayate jibon kabadi sorry Jibon kapayadre andakti hi manikomba hi brother hi as atadi noi shawba ya shawba yawnarani as ai si karmai tawdin kandi adudi kay numita hangchit su nataba bit ka leite thagalak tuni ba phagi tawni langtang na halimi bro nungari bo nungari ha Bishana kai aita kaigi sauduiba hare oh my god aishu adusu dakana jinna oiramni conversation mathang pat thin da tare ni ma sawa tersi pat phu bu ta ba ko ma mamanga ma na phu le dana adana hanakti pat ma phu bu gi taran ta me don ma sawa tersi nangai kapado anakti kappan ti shop ki taran tani ma prolapta yam nungai do kontor pada na dum demand sai sarakanu ko bro hadu gum leite kaino to karnjin kainom tarani ha episode se kainom ni tarani ha ji mai wakalam le mani ko ado karnjit pli mathang ni agoi ana full thamane mana hanakti ma padan phu pada taran Brona low ba yagadro na hare ba bro ina maga sauna bro sauna de rosan sauna de dakan je kainoma ga torokano si sani kan je haujar noi nung thang ni parak tu se bo ado id yaudi ko id kan je na ha ta utane taw se ado khangde ayeng aingon amu id nung thang chabi daba like khomisi nung thang chabi daba ina malai tro yenge hare manikombi ko mayum da leite kaino da ai ko the ne leba ko ka the dagi yum da halaga dasan skar me aktabudi changangani aduga yum haithar kan ulage madi bro video thaga tharo bro video thagal o have video thagal o bro have ni okay thagal ke hanakti di ai matam khra ko ai si itaw kanji khoi adagi mayam lei mayam si ko kaino torok pani mayam mogi mating di hatara aisu video matang tam mane ba aduna video si matam chan thagat pang dem blog on to le si hanakti phajan torage mayam ko ichan la ichan ko kalore abe orin shau tare kangleina maron ama betka saradana betka saradana kangleina adu man ne da kang sa man ne wang am ko da kan ki number pame mateng amta nijage ya nija nido leye da wang nangon da su nai chen tawse akoi dum kana tawmina lore kai mateng na angam bor de pangthok singai kaino kan je chodu mina te ma pugam phamne me pulla khang ne ma ado ma gi ni lei bini ko
마디 샤골라디네 얌 샤오 하기 따오네다 adugi ni support tong na se thank you len thoi ba ko sahi kya no hare sahi ya ai gi kam odino gyan ta de subscribe ka di ta toroi taunaroi si ko sim tang yor dai to mi lai phar ne ina mga bro ga si pulaga live thar o thar ke